media personal mo ina seng na have the jin sela lak matam da khangau sela lak matam da kanana sungang dong na te chai dong na te khung tong manung chang matam da kanana sungang dong te chai dong na te ba ada iche gi thamoi da di ngasi gi numit se Angouba set piraga ngo phane set laga ngo lok thok piraga yamna koi wakhal lama da lai kat pi bagi mami so koi no over phang ja hawi chen as a reporter moina media personal moina ngasi mafam se lak laga lai kat pa sukat pi ba media su cover su to bi ba kari phawi bage yamna kan nusi ngasi numi se ai ga samin naramba ai marup sing ade ai ga tinaramba khra sulai ki de taseng ade am nungai te haitare ado numi se na lakpa dadi ai na mamang da set khiba ai kano reporter am na ina chatlaga chen chom jaraga paulo bu chapagi dress to ai numi se di mafam se set laga laminde maram di ngasi gi numi se ai gi nusiba maru mayam amana ai ga numitu da ihol da chapminarakpa aduga moina numitu da koina di changjan mangam da ba moina lai gi da bodo una moise lokalaga di doctor da pura ga di phabaya ko khanba mikup tu da makoi je koina changjan lokhat pangam gi da na thamoi da yam ngai gi da ba numila ma mikup ma oi gi ai gi di aduna ta senga da yam bari sikanda akhoi ga yam nakna tinajarakpa matamangi yam suda yam ngauna akoina ngang oina moina senior ama oina mamangda aina satro oringe matam haitare sabminarakpa aduga mathakda aiga tinajaba maru mapa khara adum yauki aduga ai magegi ai pasing bagat na singba makoi admada nate mayam ama koi tinajaba koli kharasu adum yauki aduba ngasidi makoi singdo akoi iraiba iramdam gini na khalla kanda thamoi sida ngasi bunumi sidi ai ninga hangai set charu bodo ai set loidabani akoi maitei ama oina akoi gi damta thawai thagiba maru mapang sidugi damakta khalla kanda ngasi Angouba dress selaga makoi gi mafamda aina kachagadri laise akoi na numitu da makoi bu leimbai de lokhat pangam gi bodo adugi laman khara doisu thamoi de pen ba singbang ngamba oisnu haiwa khalon do loina na ngasi gi numit asida ai paulo bu lakchaba oiraga ju ai Angouba dress sesara kanda ai lakchabani tasenga da ngasi gi mikup su yamna thamoi da adum ai gi thamoi ai hoje su nong se marik tai matam do da nong su marik ta gi ko isa dum phawbirang ani matam do ngasi gi numit se ko pe man nei ko aduga tasenga da nong yam kanna taram dra ga khoi su chiram be ngasi gi kano sa noi khoi unaram dam se adu numit tu da nong kanna ta ba ma to khoi na chien gi ba adegi moina le ho ba khoi na chielak pa moina nong mai pala le ho do adum mitta uraga lei adu tasenga ha da yamna numaitaba amadi adum phawi haitare adum nasigi mikup simak akoina kaidongwaida akoi maitai da natana manipuri da leiba manipur macha moina akoi kawam thokte haiba wafam si ai thamjage tasenga da mikup simak yamna pungning nungsiba chamin chen chongminaramba marum mapang sinduna lei khidabase akoi khudingma kidi haibase akoi gi thamoi da kawroi da be numit asina lakpada akoi khudingmangna akoi makoi gi damakta lei mana amatu su kapangam jabase akoi ni ima leba ki damakta lei tumma mathang kapangam me haina akoi ai gi thamoi da lause jam ngai je hana na thaka chai je thank you